ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯋꯥꯡꯂꯩꯃ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯗꯨꯗ ꯉꯥ ꯑꯗꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯃꯨꯁꯨ ꯐꯨꯡꯒꯥꯗꯨꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯈꯨꯠꯇ ꯌꯣꯡꯈꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯌꯣꯡꯆꯥꯛ ꯑꯗꯨ ꯈꯦꯠꯅ ꯈꯦꯠꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ꯫ ꯏꯃꯥꯒꯤ ꯂꯩꯃ, ꯅꯪꯒꯤ ꯅꯇꯥꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯥꯛꯇꯤ ꯂꯣꯏꯔꯦꯅꯤ ꯏꯃꯥꯗꯤ꯫ ꯏꯔꯣꯟꯕꯁꯦ ꯑꯃꯨꯛ ꯐꯨꯠꯀꯠꯂꯒ ꯅꯪꯒꯤ ꯉꯥ ꯊꯣꯡꯅꯕ ꯇꯤꯜꯍꯧ ꯆꯅꯝꯗꯨꯒꯅꯦ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛꯂꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯉꯥꯁꯤ ꯁꯦꯝꯕ ꯂꯣꯏꯗꯣꯔꯦ꯫ ꯉꯥꯁꯦ ꯃꯔꯨꯝꯁꯨ ꯌꯥꯎꯔꯝꯃꯤ ꯏꯃꯥ꯫ ꯉꯁꯥꯏꯅꯦ ꯉꯥꯁꯤ ꯂꯩꯕꯗ ꯁꯦꯜ ꯈꯔ ꯇꯥꯎ ꯍꯥꯏꯅ ꯉꯥꯡꯅꯕꯗ ꯀꯌꯥꯠꯀꯁꯦ ꯀꯨꯡꯒꯣꯟ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯕꯅꯤ ꯏꯃꯥ ꯑꯩꯁꯦ꯫ ꯃꯗꯨꯒꯤ ꯉꯥ ꯌꯣꯟꯕꯤꯗꯣ ꯐꯠꯈꯤꯗ꯭ꯔꯦ, ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯎ ꯌꯥꯗꯦꯕ꯫ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯍꯜꯂꯦꯕ ꯑꯩꯕꯨ꯫ ꯍꯩꯃ, ꯃꯤꯒꯤ ꯉꯥ ꯌꯣꯟꯕꯤꯗꯨꯒ ꯑꯃꯨꯛ ꯈꯠꯅꯔꯨꯔꯤꯔꯣ ꯅꯪꯕꯣ? ꯈꯠꯅꯕꯕꯨꯗꯤ ꯅꯠꯇꯦꯗ ꯏꯃꯥ, ꯁꯨꯝ ꯁꯦꯜꯗꯣ ꯈꯤꯇ ꯇꯥꯎꯅ ꯉꯥꯡꯅꯕꯩ ꯋꯥꯅꯤ꯫ ꯃꯤꯁꯨ ꯑꯗꯨꯒꯨꯝꯕ ꯁꯦꯟꯗꯣꯡ ꯃꯆꯥ ꯃꯁꯨꯗꯨꯅ ꯌꯨꯝ ꯄꯨꯖꯔꯤꯕꯅꯤꯅꯦ ꯏꯃꯥꯒꯤ ꯂꯩꯃ꯫ ꯀꯟꯅ ꯉꯥꯡꯂꯨꯅꯤ ꯅꯪꯕꯣ, ꯉꯥꯡꯂꯨꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯀꯩꯁꯨ ꯀꯟꯅ ꯉꯥꯡꯅꯕꯗꯤ ꯅꯠꯇꯦꯗ, ꯁꯨꯝ ꯈꯤꯇꯪꯗꯤ ꯇꯥꯍꯟꯅꯤꯡꯕ ꯁꯦꯜꯗꯣ꯫ ꯑꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯑꯃꯅ ꯅꯨꯡꯁꯝ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯗꯤ ꯁꯦꯜ ꯇꯥꯎꯒ ꯍꯥꯏꯔꯨꯗ꯭ꯔꯦ, ꯏꯃꯥꯅ ꯄꯥꯝꯖꯕꯗꯨꯗ ꯑꯗꯨꯝ ꯂꯩꯔꯛꯏ ꯏꯃꯥ꯫ ꯃꯈꯣꯏꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯡꯗꯨꯅ ꯉꯥ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯖꯔꯤꯕꯅꯤ꯫ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯏꯃꯥ꯫ ꯃꯈꯣꯏꯅ ꯀꯩꯊꯦꯜ ꯊꯣꯔꯛꯂꯤꯕꯁꯦ ꯏꯃꯨꯡ ꯄꯨꯅꯕ, ꯃꯆꯥ ꯃꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯖꯅꯕ, ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯤ ꯏꯃꯥꯁꯤꯡꯁꯦ ꯁꯔꯨꯛ ꯑꯌꯥꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯣꯏꯅ ꯂꯣꯏꯅ ꯊꯥꯛꯂꯤꯅꯤꯀꯣ ꯏꯃꯥ꯫ ꯃꯥꯅꯤ ꯃꯥꯅꯤ, ꯃꯊꯧꯅꯥ ꯂꯩꯕꯤ ꯏꯃꯥ ꯏꯕꯦꯟ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯅꯤ ꯏꯃꯥ, ꯃꯥꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯌꯨꯗꯣ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯅ ꯋꯥꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯗ ꯑꯃꯨꯛ ꯑꯣꯠꯄꯤ ꯅꯩꯕꯤꯗꯣꯏꯅꯤꯗꯣ꯫ ꯅꯨꯄꯥꯁꯨ ꯐꯠꯇꯕ, ꯁꯨꯅꯤꯡꯗꯕ ꯌꯥꯝ ꯂꯩꯀꯣ ꯏꯃꯥ꯫ ꯅꯨꯄꯤ ꯈꯛꯇꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯍꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯁꯥꯅ ꯍꯥꯏꯕ꯫ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯗꯤ ꯈꯪꯗꯧꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯌꯨꯒ ꯉꯥꯎꯔꯒꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯏꯃꯥ꯫ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯔꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯍꯦꯔꯥ, ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯣꯏꯅ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯗꯤ ꯍꯦꯛꯇ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯋꯥꯈꯜꯗꯣ ꯐꯔꯒꯅꯦ ꯕꯨꯠ ꯌꯥꯝ ꯊꯣꯛꯂꯦ ꯇꯧꯔꯤꯗꯣ꯫ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯋꯥꯔꯤꯗ ꯁꯠꯇ꯭ꯔ ꯇꯧꯔꯒ ꯉꯥꯗꯣ ꯁꯦꯝꯂꯕꯅꯤꯅ ꯉꯥꯒꯗꯣ ꯂꯣꯏꯅ ꯄꯣꯞꯄꯦꯀꯣ꯫ ꯃꯀꯨꯒꯁꯦ ꯐꯛꯂꯥꯡꯁꯤꯗ ꯂꯣꯏꯅ ꯅꯞꯄꯦ꯫ ꯑꯁꯤ ꯑꯃꯨꯛ ꯑꯩꯅ ꯈꯣꯛꯇꯣꯛꯄꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯅꯕ꯫ ꯌꯥꯔꯦ, ꯃꯅꯤꯡꯗꯅꯦ ꯏꯁꯤꯡ ꯑꯔꯨꯕ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯂꯨꯔꯣ ꯆꯣ꯫ ꯍꯣꯏ ꯏꯃꯥ, ꯆꯥꯝꯂꯨꯔꯒꯦ꯫ ꯑꯗꯣ ꯉꯥ ꯃꯔꯨꯝꯁꯤ ꯊꯝꯂꯁꯤ ꯏꯃꯥ꯫ ꯍꯌꯦꯡ ꯑꯌꯨꯛ ꯏꯃꯥꯒ ꯈꯣꯏꯅꯤ ꯉꯥ ꯃꯔꯨꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯂꯒ ꯆꯥꯁꯦꯕ꯫ ꯏꯍꯦ, ꯍꯌꯦꯡꯒꯤ ꯂꯥꯏ, ꯍꯧꯖꯤꯛꯀꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯁꯤꯅꯤ ꯅꯪꯕꯣ꯫ ꯆꯠꯂꯣ, ꯅꯇꯥ ꯃꯌꯥꯝ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯉꯥꯗꯣ ꯊꯣꯡꯒꯠꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯉꯥꯁꯤꯗꯤ ꯑꯩ ꯊꯣꯡꯂꯒꯦ, ꯏꯃꯥꯅ ꯏꯔꯣꯟꯕꯤꯔꯣ꯫ ꯑꯗꯣ ꯆꯝꯐꯨꯠꯁꯤꯗꯤ ꯆꯨꯍꯤ ꯀꯌꯥꯝ ꯊꯥꯛꯁꯤ ꯍꯥꯏꯔꯤꯅꯣ? ꯌꯥꯝꯅ ꯊꯥꯛꯂꯨꯅꯨꯗ ꯏꯃꯥ, ꯌꯥꯝ ꯊꯨꯝꯕꯗꯣ ꯍꯥꯎꯇꯦ꯫ ꯍꯪꯒꯥꯝ ꯆꯝꯐꯨꯠꯅꯤꯅ ꯈꯖꯤꯛꯇꯪ ꯊꯥꯛꯑꯣ ꯏꯃꯥ꯫ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯩꯃ ꯉꯥ ꯑꯁꯦꯝꯕꯗꯨ ꯀꯣꯝꯄꯥꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯑꯔꯨꯕ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯏ꯫ ꯃꯈꯨꯠ ꯃꯆꯥꯗꯨꯁꯨ ꯅꯤꯡꯊꯤꯅ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯉꯥ ꯑꯁꯥꯡꯕꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯐꯥꯟ ꯃꯆꯥꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏ꯫ ꯏꯃꯥ, ꯉꯥꯁꯤ ꯌꯦꯡꯉꯣ, ꯐꯖꯗ꯭ꯔꯥ? ꯑꯩꯅ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯝꯊꯕꯅꯤ ꯏꯃꯥ꯫ ꯐꯖꯩ ꯐꯖꯩ꯫ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯥꯒꯤꯁꯤ ꯂꯣꯏꯅ ꯁꯨꯅ ꯍꯩ꯫ ꯅꯪ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯒ ꯅꯕꯨꯡ ꯑꯃ ꯑꯃ ꯂꯩꯖꯔꯝꯂꯕꯗꯤ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ ꯏꯃꯥ? ꯃꯥꯜꯂꯤꯗ, ꯑꯗ ꯅꯪꯅ ꯅꯨꯄꯥꯒꯤ ꯊꯕꯛ ꯁꯨꯝ ꯇꯧꯕꯁꯤꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯏ ꯋꯥꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯕꯤꯗꯦꯗ ꯏꯃꯥ꯫ ꯅꯨꯄꯤ ꯂꯩꯇꯕ ꯏꯃꯨꯡꯗ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯃꯣꯏꯗꯤ ꯏꯀꯥꯏꯅꯕꯅꯤ, ꯇꯪꯈꯥꯏ ꯁꯤꯕ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯥ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗꯗꯤ ꯅꯨꯄꯤ ꯑꯩꯅ ꯅꯨꯄꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯊꯧꯅꯥ ꯐꯩ, ꯇꯧꯕ ꯉꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯁꯤꯅꯤ ꯏꯃꯥ꯫ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯅꯦ ꯑꯩ ꯄꯥꯝꯖꯗꯦ꯫ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯛꯂꯒ ꯌꯨꯝ ꯀꯥꯏꯅꯕꯅꯤ꯫ ꯑꯩꯗꯧꯅ ꯂꯥꯛꯀꯗꯧꯔꯤ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛ ꯐꯔꯗꯤ ꯐꯕ, ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯑꯁ, ꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯆꯨꯝꯕꯗꯤ ꯑꯗꯨꯝ ꯉꯥꯡꯉꯤ ꯅꯪꯁꯦ꯫ ꯑꯗꯨꯅ ꯅꯪꯁꯦ ꯏꯃꯥꯅ ꯅꯨꯡꯁꯥ ꯊꯤꯕꯤꯔꯤꯀꯣ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯏꯃꯥ?
ꯍꯣꯏ ꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯂꯨꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯁꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯗꯤ ꯌꯥꯝ ꯌꯦꯡꯁꯤꯟꯕꯅꯦ ꯑꯗꯨꯒꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯋꯥꯡꯂꯩꯃꯒꯤ ꯃꯇꯥꯔꯣꯏꯁꯨ ꯌꯧꯔꯛꯂꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯏꯇꯥ ꯋꯥꯡꯂꯩꯃ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯇꯥ ꯂꯩꯃ ꯃꯃꯥꯗ ꯍꯩꯃ ꯏꯃꯥ ꯏꯇꯥ ꯃꯌꯥꯝꯁꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩ ꯃꯣꯏꯕꯨ ꯑꯝꯇ ꯀꯧꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯁꯦ ꯍꯧꯗꯣꯡ ꯁꯪꯂꯝꯃꯨꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩꯃ ꯃꯪꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯣ ꯅꯣꯏꯕꯨ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯀꯧꯗ꯭ꯔ ꯂꯩꯇ꯭ꯔꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯍꯧ ꯌꯥꯗ꯭ꯔꯣ ꯑꯁ ꯏꯇꯥ ꯂꯩꯃ ꯆꯥꯕ ꯂꯥꯛꯄꯗ ꯊꯧꯅꯥ ꯌꯥꯝ ꯐꯅ ꯏꯃꯨꯡ ꯆꯪꯕꯗꯣ ꯏꯀꯥꯏꯅ ꯇꯧꯕꯅꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯠ ꯆꯪꯂꯛꯄ ꯌꯥꯕ ꯏꯇꯥ ꯇꯣꯟꯊꯣꯏ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯀꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯌꯥꯝ ꯁꯤꯡꯏꯖꯥꯠꯅꯤꯅ ꯂꯥꯛꯑꯣ ꯉꯥꯒꯗꯣ ꯊꯣꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯏꯇꯥ ꯀꯩꯅꯥ ꯑꯣꯏꯗꯧꯕꯤ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯋꯥꯡꯂꯩꯃ ꯃꯃꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯏꯇꯥ ꯃꯌꯥꯝꯁꯨ ꯂꯥꯛꯏꯇꯨ ꯍꯥ ꯀꯗꯥꯏ ꯇꯣꯟꯊꯣꯏ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯦꯂꯩ ꯍꯩ ꯅꯈꯣꯏ ꯂꯥꯛꯏꯗꯅ ꯁꯤꯁꯦ ꯐꯥꯟꯁꯤ ꯑꯃꯃꯝ ꯊꯥꯗꯨꯅ ꯐꯝꯂꯔꯣ ꯏꯃꯥꯁꯨ ꯏꯔꯣꯜꯂꯝꯃꯤꯅꯦ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯏꯃꯥ ꯀꯩ ꯏꯔꯣꯟꯕꯅꯣ ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯃꯇꯝꯒꯤ ꯏꯟꯁꯥꯡꯅꯤ ꯍꯋꯥꯏ ꯃꯨꯕꯤ ꯑꯂꯨ ꯑꯉꯥꯡꯕꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯁꯤꯅꯤꯗꯅ ꯑꯗꯨꯗꯤ ꯏꯃꯥ ꯌꯣꯡꯆꯥꯛꯇꯣ ꯃꯔꯨ ꯀꯝꯗꯧꯒꯦ ꯍꯩꯃꯥ ꯌꯥꯝ ꯇꯣꯡꯉꯤ ꯏꯕꯦꯝꯃ ꯍꯥꯎꯔꯗꯧ ꯄꯣꯠꯅꯤ ꯇꯣꯟꯊꯣꯏꯅ ꯑꯁ ꯐꯔꯦꯗ ꯑꯩꯗꯤ ꯌꯣꯡꯆꯥꯛꯇ ꯌꯥꯝ ꯆꯣꯞꯄꯤꯃ ꯑꯩꯅ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯌꯣꯡꯆꯥꯛꯇꯣ ꯍꯣꯔꯦꯟ ꯃꯦꯂꯩꯅ ꯑꯗꯨꯅ ꯅꯁꯛꯇꯣ ꯌꯣꯡꯆꯥꯛꯁꯨ ꯃꯁꯤ ꯂꯩꯗꯣ ꯂꯩꯁꯥꯕꯤ ꯃꯥꯅꯕꯨ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯅꯪꯕꯨ ꯅꯨꯄꯥꯅ ꯉꯝꯇ ꯄꯥꯝꯕꯤꯔꯣꯏꯅꯤ ꯏꯇꯥ ꯇꯣꯟꯊꯣꯏ ꯌꯣꯡꯆꯥꯛꯇ ꯆꯣꯞꯄꯗꯣ ꯈꯔ ꯍꯜꯂꯨ ꯑꯁ ꯅꯋꯥ ꯂꯧꯗꯦ ꯅꯨꯄꯥꯅ ꯉꯥꯡꯗ ꯋꯥꯕꯨ ꯂꯩꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯆꯥꯔ ꯀꯩꯗꯧꯔꯒꯦ ꯌꯣꯡꯆꯥꯛ ꯆꯥꯏꯅ ꯂꯧꯕꯤꯗ꯭ꯔꯁꯨ ꯅꯨꯡꯇꯣꯛꯁꯅꯨ ꯌꯣꯡꯆꯥꯛꯇ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯒꯅꯦ ꯍꯦꯛ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯁꯤꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯧꯅ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯕꯤꯗꯦ ꯋꯥꯡꯂꯩꯃꯁꯨ ꯉꯥꯗꯣ ꯊꯣꯡꯕ ꯍꯧꯒꯠꯂꯤ ꯋꯥꯔꯤ ꯇꯥꯅ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯤꯀꯣ ꯏꯇꯥ ꯇꯣꯟꯊꯣꯏ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯏꯔꯣꯟꯕꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯂꯣꯏꯅ ꯆꯥꯗꯧꯅꯤ ꯍꯣꯔꯦꯟ ꯍꯣꯏ ꯆꯥꯒꯦ ꯑꯗꯣ ꯑꯇꯩ ꯂꯩꯇ꯭ꯔꯕꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯈꯤꯒꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯏꯇꯥ ꯂꯩꯃ ꯍꯣꯏꯒꯤ ꯌꯣꯡꯆꯥꯛꯁꯤꯗ ꯍꯥꯏꯔꯒ ꯂꯩꯕꯅꯦꯕ ꯍꯣ ꯂꯩꯌꯦ ꯄꯨꯈꯣ ꯆꯔꯣꯡ ꯑꯃ ꯂꯩꯕꯅꯦ ꯉꯔꯥꯡ ꯍꯦꯛꯄꯒꯤ ꯍꯣꯔꯦꯟꯁꯨ ꯆꯥꯔꯣ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯨꯡ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯆꯥꯛ ꯑꯗꯨ ꯊꯤꯗꯣꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯋꯥꯡꯂꯩꯃ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯉꯥ ꯊꯣꯡꯕꯗꯨ ꯈꯖꯤꯛ ꯈꯥꯏꯗꯣꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯌꯥꯝꯕꯨꯡꯒꯤꯁꯨ ꯉꯥ ꯊꯣꯡꯕ ꯈꯖꯤꯛꯇ ꯄꯤꯔꯨꯈꯤꯒꯦ ꯉꯁꯥꯏ ꯑꯩꯅ ꯉꯥ ꯂꯩꯔꯛꯄꯗꯣ ꯃꯥ ꯎꯍꯧꯕꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯅꯤꯕ ꯈꯔ ꯄꯤꯗ꯭ꯔꯗꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯅꯦ ꯅꯥꯞ ꯆꯥꯗꯕ ꯉꯥꯛꯇ ꯍꯣ ꯆꯠꯂꯨ ꯄꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩꯃ ꯉꯥ ꯊꯣꯡꯕ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯥ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯟꯗꯨꯅ ꯍꯔꯥꯎ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯝꯕꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯒ ꯈꯝꯕꯕꯨ ꯇꯥꯅꯕ ꯑꯃꯨꯛ ꯀꯧꯏ ꯍꯣꯏ ꯌꯥꯝꯕꯨꯡ ꯂꯩꯇꯕ꯭ꯔꯣ ꯌꯥꯝꯕꯨꯡ ꯈꯝꯕꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯂꯩꯃ ꯀꯩ ꯍꯥꯏꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯌꯥꯝꯕꯨꯡ ꯁꯦ ꯏꯇꯥ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥꯅꯩꯌꯦ ꯑꯗꯨꯒꯤ ꯉꯥ ꯆꯧꯕ ꯑꯃ ꯊꯣꯡꯕ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤꯁꯨ ꯊꯤꯜꯂꯛꯏꯅꯤ ꯁꯤ ꯌꯥꯝꯕꯨꯡ ꯌꯥꯝ ꯍꯥꯎꯅꯤ ꯑꯩꯅ ꯊꯣꯡꯕꯅꯦ ꯏꯁ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯒꯦ ꯑꯔꯤꯛꯄꯤ ꯌꯥꯝ ꯌꯥꯝꯕꯅꯤ ꯏꯕꯨꯡꯉꯣ ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯄꯨꯔꯛꯂꯕꯅꯤ ꯑꯗꯨꯗꯤ ꯏꯟꯁꯥꯡ ꯌꯥꯝ ꯊꯣꯡꯖꯤꯜꯂꯔꯣꯏ ꯉꯥꯁꯤꯒ ꯆꯥꯅꯕ ꯏꯔꯣꯜꯂꯨꯔꯒꯦ ꯌꯥꯝꯕꯨꯡ ꯏꯔꯣꯟꯕꯁꯨ ꯂꯩꯍꯧꯋꯦ ꯊꯤꯜꯂꯛꯎꯔꯥ ꯑꯗꯨꯁꯨ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯊꯤꯜꯂꯛꯑꯅꯨ ꯉꯥꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯄꯨꯔꯛꯀꯦ ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯂꯩꯕ ꯌꯥꯔꯅꯤꯕ ꯉꯥꯁꯤ ꯂꯩꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯀꯩꯒꯤ ꯆꯥꯛꯅꯣ ꯅꯣꯏꯅ ꯆꯥꯅꯔꯤꯗꯨꯕꯣ ꯍꯣ ꯏꯇꯥ ꯃꯦꯂꯩꯗꯣ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯑꯗꯨꯒꯤ ꯆꯥꯛꯇ ꯆꯥꯃꯤꯟꯅꯍꯧꯁꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯥꯛꯀꯧꯕ ꯑꯗꯨꯏꯅꯤꯗ ꯌꯥꯝꯕꯨꯡ ꯑꯣ ꯃꯤ ꯅꯇꯥꯁꯤꯡꯒꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯗꯣꯏ ꯂꯩꯕ ꯑꯩꯕꯨꯗꯤ ꯍꯌꯦꯡ ꯍꯣꯡꯅꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯌꯥꯝꯕꯨꯡꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ ꯀꯔꯥꯏꯗꯒꯤ ꯑꯩ ꯅꯪ ꯂꯧꯕ ꯉꯝꯖꯔꯣꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯌꯥꯝꯕꯨꯡ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯔꯦ ꯅꯪꯒꯤꯁꯦ ꯂꯩꯕ ꯑꯗꯨꯏ ꯅꯠꯇꯦꯕ ꯄꯥꯕꯁꯦ ꯃꯁꯥ ꯉꯝꯕꯁꯨ ꯅꯠꯇꯦ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯣ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯅꯨꯡꯁꯤꯅꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯁꯦ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯗꯦꯗ ꯀꯔꯤ ꯑꯩꯕꯨ ꯄꯥꯝꯗꯦ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤ ꯅꯪꯒꯤꯗꯣ ꯌꯥꯝꯕꯨꯡ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯇꯧꯔꯅ ꯂꯩꯃ ꯑꯗꯩꯗꯤ ꯅꯪ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯅꯤ ꯆꯠꯂꯣ ꯆꯥꯛ ꯆꯥꯎꯔꯣ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯆꯥꯒꯥ ꯂꯣꯏ ꯀꯔꯝ ꯇꯥꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯣ ꯑꯁ ꯑꯗꯨ ꯌꯥꯝꯕꯨꯡ ꯄꯥꯝꯃꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯃꯤ ꯉꯥ ꯊꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯍꯣ ꯈꯔ ꯄꯥꯝꯃꯦ ꯌꯥꯝꯗꯤ ꯄꯥꯝꯗꯦ ꯆꯠꯂꯨ ꯌꯥꯔꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯌꯥꯝꯕꯨꯡꯁꯨꯅꯦ ꯍꯥꯎꯅ ꯆꯥꯍꯧꯔꯣ ꯍꯣꯔꯦꯟ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯍꯥꯏꯔꯛꯎꯀꯣ ꯌꯥꯝꯕꯨꯡ
ꯍꯥꯏꯗꯨꯅ ꯋꯥꯡꯂꯩꯃ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯩꯃ ꯆꯠꯈ꯭ꯔꯕꯗ ꯈꯝꯕ ꯉꯥ ꯊꯣꯡꯕꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯃꯗꯣꯝ ꯁꯣꯠꯍꯧꯏ꯫ ꯃꯁꯤꯗꯤꯕ ꯑꯉꯥꯎꯕꯤ ꯇꯧꯉꯝꯕꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯒꯤꯠ ꯅꯝꯃꯦꯃꯤ꯫ ꯃꯁꯛ ꯑꯁꯤ ꯐꯖꯕꯅꯤꯅ ꯑꯩꯁꯨ ꯃꯁꯦ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯔꯕ ꯑꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯂꯛꯅꯗꯨꯅ ꯃꯥꯕꯨ ꯁꯥꯎꯍꯟꯈꯤꯒꯦ꯫ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯩꯃꯁꯨ ꯃꯈꯨꯠꯀꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯣꯏꯗꯨꯅ ꯅꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯦꯂꯩꯅ ꯊꯣꯡꯖꯤꯜꯗꯒꯤ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯀꯩꯅꯣ ꯀꯩꯅꯥꯁꯤꯕꯨ ꯑꯩ ꯅꯣꯏꯕꯒ ꯅꯪꯗ꯭ꯔꯤꯉꯩꯗ ꯏꯇꯥꯅ ꯍꯥꯟꯅꯦꯛꯇ ꯑꯣꯏꯕꯤꯔꯒꯦ ꯍꯥꯏꯔꯣ? ꯋꯥꯡꯂꯩꯃ ꯃꯃꯥꯏꯒꯗꯣ ꯁꯠ ꯑꯣꯟꯗꯨꯅ ꯍꯥꯏ꯫ ꯍꯣꯏ ꯏꯕꯦꯝꯃ ꯃꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯐꯥꯟ ꯐꯝꯕ ꯉꯝꯈꯤꯔꯣꯏꯕ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯅꯗꯦ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯁꯤ ꯂꯥꯛꯑꯣ꯫ ꯑꯁ ꯍꯥꯏꯔꯨꯕ ꯑꯩꯅ ꯑꯗꯨꯝ ꯑꯣꯏꯅ ꯏꯀꯥꯏꯔꯦ꯫ ꯑꯗꯣ ꯏꯇꯥ ꯂꯩꯃ ꯌꯥꯝꯕꯨꯡꯁꯦ ꯅꯪꯒ ꯌꯨꯝꯊꯪꯅꯕꯅꯤꯅ ꯃꯤꯅ ꯐꯠꯇꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ ꯏꯇꯥ? ꯀꯔꯤꯕ ꯍꯥꯏꯅꯗꯣꯔꯤꯒꯦ ꯏꯇꯥ ꯃꯦꯂꯩ? ꯃꯥꯕꯨ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏꯔꯤ ꯏꯇꯥꯁꯨ ꯅꯠꯇꯅ ꯂꯝ ꯑꯔꯥꯞꯄꯗꯒꯤ ꯌꯨꯝ ꯍꯣꯡꯂꯛꯂꯒ ꯂꯩꯔꯛꯄꯁꯤꯕꯣ꯫ ꯃꯥꯅ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯊꯥꯕꯨꯝ ꯑꯅꯤꯈꯛꯇꯁꯨ ꯉꯥꯏꯔꯤ꯫ ꯃꯊꯪ ꯆꯍꯤꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯅ ꯐꯠꯇ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯇꯥꯟꯖꯥ ꯂꯩꯇꯦꯗ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤ ꯏꯇꯥ ꯃꯦꯂꯩ? ꯃꯔꯝꯁꯤꯅꯅꯤ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ꯫ ꯏꯪꯈꯣꯜꯁꯤꯁꯨ ꯅꯣꯏꯅꯤꯒꯤ ꯑꯣꯏꯔꯅꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ꯫ ꯑꯗꯨꯅꯤ ꯁꯤꯅ ꯐꯠꯇ꯭ꯔꯥ ꯏꯇꯥ ꯃꯦꯂꯩ? ꯍꯣꯏ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯁꯤꯅ ꯐꯔꯦ ꯏꯇꯥ ꯂꯩꯃ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ꯫ ꯑꯁ ꯅꯣꯏ ꯑꯅꯤꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯣꯝꯗ ꯑꯃꯅ ꯌꯣꯡꯆꯥꯛꯈꯩ ꯂꯣꯏ ꯆꯥ ꯂꯩꯍꯧꯔꯦ ꯈꯟꯗꯅ꯫ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯅꯣꯏ ꯅꯤꯡꯉꯥꯏꯕꯗ꯫ ꯂꯩꯃꯅ ꯍꯣꯏ ꯏꯇꯥ ꯂꯥꯛꯑꯦ ꯆꯥꯕ ꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯩꯃ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯀꯣꯔꯧꯍꯟ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ꯫ ꯏꯃꯨꯡꯒꯤ ꯊꯧ ꯄꯨꯝꯕ ꯁꯤꯠ ꯅꯥꯟ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯅꯥꯄꯤ ꯄꯥꯟꯗꯣꯡ ꯑꯃ ꯊꯠꯇꯨꯅ ꯁꯦꯡꯅ ꯐꯦꯡꯗꯣꯛꯏ꯫ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯃꯥꯒꯤ ꯁꯅꯥꯕꯨꯟ ꯑꯗꯨꯕꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂ ꯃꯇꯨꯡ ꯏꯁꯤꯡ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯑꯃꯨꯛ ꯁꯣꯛꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤꯕ ꯌꯨꯝꯊꯪꯅꯕꯒꯤ ꯈꯝꯕ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯤ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯁꯦꯜ ꯇꯥꯟꯕꯗꯒ ꯀꯜꯂꯤꯕ, ꯃꯆꯤꯜꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯅꯨꯡꯁꯤꯗꯀꯣ ꯋꯥꯡꯂꯩꯃ ꯅꯪꯁꯦ꯫ ꯇꯧꯕꯨꯗꯤ ꯈꯔ ꯉꯝꯖꯕꯩ ꯋꯥꯅꯤ꯫ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯅꯪ꯫ ꯑꯗꯣ ꯑꯩꯅ ꯃꯊꯥ ꯁꯥꯗꯧꯗꯣ ꯃꯥꯅ ꯍꯥꯏꯕꯤꯗꯅ ꯑꯩ ꯑꯋꯥꯕꯝꯗꯤ ꯀꯣꯛꯆꯔꯤ꯫ ꯃꯁꯝ ꯑꯁꯥꯡꯕꯁꯤꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯃꯇꯣꯟꯅꯁꯦ ꯂꯨꯞꯄꯦꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯊꯣꯛꯂꯒ ꯍꯥꯏꯕꯤꯔꯤꯁꯤꯔꯅꯤ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯄꯕꯨ ꯏꯕꯦꯝꯃꯨꯁꯨ ꯇꯥꯟꯖꯥꯗꯨ ꯁꯠ ꯍꯦꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯏꯔꯨꯖꯔꯒꯦ꯫ ꯌꯣꯠꯇꯣ ꯁꯪꯒꯣꯏꯗꯒꯤ ꯄꯨꯊꯣꯛꯂꯒ ꯊꯝꯂꯝꯃꯨ꯫ ꯂꯩ ꯈꯔꯁꯨ ꯂꯥ ꯂꯥꯇꯣꯟ ꯑꯃꯗꯅꯦ ꯍꯦꯛꯇꯨꯅ ꯍꯥꯞꯂꯝꯃꯨ꯫ ꯐꯩꯔꯦꯟ ꯄꯟꯆꯃꯤꯒꯤꯅꯦ ꯂꯧ ꯇꯥꯔꯨꯒꯦ꯫ ꯅꯄꯥꯅ ꯏꯃꯥ ꯏꯆꯥꯒꯤ ꯂꯧ ꯈꯖꯤꯛ ꯊꯝꯕꯤꯔꯝꯕꯗꯣ ꯌꯣꯠꯂꯩ ꯑꯃꯅꯤꯗ ꯑꯣꯏꯔꯕꯁꯨ ꯀꯥꯡꯂꯨꯈꯤꯒꯦ ꯏꯃꯥ꯫ ꯈꯝꯕ ꯃꯀꯣꯛ ꯁꯠ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯣꯠꯂꯤ꯫ ꯃꯤꯍꯨꯜꯒ ꯁꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ꯫ ꯑꯁ ꯆꯨꯞꯄꯝꯅꯤꯗ ꯆꯥꯗꯦ ꯑꯁꯦꯡꯕ꯫ ꯋꯥꯡꯂꯩꯃ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯣ ꯆꯥꯛꯇꯨꯅꯅꯦ ꯏꯃꯥ ꯍꯜꯂꯛꯂꯒ ꯆꯥꯔꯁꯤ꯫ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯧꯕꯨꯛ ꯆꯠꯂꯤꯉꯩ ꯑꯩ ꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯑꯝꯃꯒꯦ꯫ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯁꯤꯡ ꯈꯥꯏꯕꯗꯣ ꯋꯥꯏꯌꯦꯕ꯫ ꯍꯣꯏ ꯈꯥꯏꯗꯣꯛꯑꯣ꯫ ꯏꯃꯥꯅ ꯈꯥꯏꯕꯤꯒꯦ ꯍꯥꯏꯁꯨ ꯏꯃꯥꯗꯤ ꯈ꯭ꯋꯥꯡꯁꯦ ꯅꯨꯡ ꯑꯃ ꯌꯥꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯥꯕꯅ ꯁꯤꯒꯗꯧꯁꯤꯗꯅꯦ ꯉꯝꯗ꯭ꯔꯦꯗꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦꯀꯣ꯫ ꯑꯧ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯕꯦꯝꯃꯨ ꯆꯪꯈ꯭ꯔꯕꯗ ꯋꯥꯡꯂꯩꯃ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯗꯨ ꯂꯥꯈꯠꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯊꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯨꯝ ꯁꯪꯒꯣꯏꯗꯒꯤ ꯌꯣꯠꯇꯨꯁꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯂꯥꯇꯣꯟ ꯑꯃꯗ ꯁꯅꯥꯔꯩ ꯈꯔ ꯍꯦꯛꯇꯨꯅ ꯍꯥꯞꯂꯤ꯫ ꯏꯕꯦꯝꯃꯨꯁꯨ ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯃꯆꯥ ꯑꯃ ꯁꯦꯠꯆꯤꯟꯗꯨꯅ ꯋꯥꯡꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯤ ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯧ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯋꯥꯡꯂꯩꯃ ꯃꯃꯥꯅ ꯆꯠꯈꯤꯕ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯡ ꯑꯗꯨ ꯈꯥꯏꯕ ꯍꯧꯏ꯫ ꯊꯔꯣ ꯃꯈꯣꯛ ꯀꯨꯝꯊꯣꯠꯄꯤ ꯅꯨꯆꯥ ꯃꯥꯒꯤ ꯈꯨꯠꯁꯥꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯤꯡ ꯈꯥꯏꯔꯤꯕꯗꯨ ꯎꯕꯗ ꯈꯝꯕ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯋꯥꯡꯂꯩꯃꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ꯫ ꯂꯩꯃ ꯀꯗꯥꯏ ꯅꯪꯒꯤ ꯁꯤꯡꯗꯨ ꯑꯩ ꯈꯥꯏꯕꯤꯒꯤꯁꯦ꯫ ꯅꯈꯨꯠꯀꯗꯣ ꯁꯔꯨ ꯂꯣꯏꯅ ꯊꯣꯛꯄ ꯇꯥꯔꯦ꯫ ꯑꯩꯅ ꯑꯅꯤꯔꯛ ꯈꯥꯏꯕ ꯂꯣꯏꯗꯧꯕꯁꯦ ꯅꯪꯅ 500ꯔꯛ ꯌꯥꯜꯂꯦ ꯇꯧꯔꯤꯗꯣ꯫ ꯌꯥꯝꯕꯣ ꯅꯨꯄꯥ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯉꯥꯛꯇꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯥꯏꯔꯛꯏꯁꯦ꯫ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ꯫ ꯍꯩ ꯍꯟꯗꯣꯛꯍꯦ
ꯅꯨꯄꯤꯅ ꯑꯀꯜ ꯑꯔꯦꯡ ꯁꯥꯖꯅꯤꯡꯕꯁꯤꯅꯕ ꯑꯩꯁꯦ ꯆꯈꯥꯏꯕꯤꯒꯦꯕꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯋꯥꯡꯂꯩꯃꯗꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯃꯨꯟꯗꯨꯅ ꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯥꯏꯕꯤꯔꯛꯏ ꯋꯥꯡꯂꯩꯃ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯁꯨ ꯌꯦꯡꯖꯗꯨꯅ ꯍꯥꯏ ꯌꯥꯝꯕꯣ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯄꯥꯜ ꯁꯥꯔꯤ ꯆꯨꯝꯕ꯭ꯔꯩ ꯃꯄꯥꯜꯁꯨ ꯁꯥꯠꯂꯤ ꯍꯩꯅꯧ ꯃꯄꯥꯜꯁꯨ ꯁꯥꯔꯤ ꯍꯪꯒꯥꯝ ꯃꯄꯥꯜꯁꯨ ꯁꯥꯠꯂꯤ ꯏꯅꯤꯡꯊꯥꯁꯨ ꯂꯥꯛꯏ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯕꯨ ꯑꯣꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯡꯁꯤꯟꯗꯅ ꯍꯦꯛ ꯂꯩ ꯈꯣꯏꯅꯤꯡꯂꯥꯕ ꯃꯩꯇꯠꯄ ꯃꯥꯁꯨ ꯀꯨꯔꯥꯎ ꯃꯄꯥꯜꯗꯒ ꯇꯣꯡꯂꯤꯁꯤ ꯌꯦꯡꯉꯨ ꯌꯥꯝꯕꯣ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯀꯧꯔꯤ ꯃꯥꯜꯂꯤ ꯏꯁꯩꯒꯁꯨ ꯁꯛꯂꯤꯁꯤ ꯂꯩꯃ ꯏꯁꯨꯝꯅ ꯇꯥꯕꯗ ꯅꯨꯡ ꯐꯥꯎꯕ ꯀꯨꯠꯂꯤꯕꯅꯤ ꯈꯤꯛꯄꯤꯔꯣ ꯅꯨꯡꯁꯤ ꯏꯔꯤꯛꯇꯣ ꯌꯦꯅꯤꯡ ꯆꯣꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯈꯣꯏꯅꯤꯡꯒꯗꯣ ꯌꯦꯡꯂꯨꯔꯅꯨ ꯅꯪꯕꯨ ꯋꯥꯔꯤꯒꯤ ꯍꯥꯏꯔꯣ ꯑꯌꯥ ꯑꯁ ꯑꯗꯨꯅꯤꯗꯅ ꯌꯥꯝꯕꯣ ꯄꯤꯔꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯏꯪꯒꯤꯠꯇꯣ ꯀꯩꯅꯣ ꯃꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯁꯨꯝ ꯍꯥꯏ ꯂꯩꯔꯗꯤ ꯏꯀꯥꯏꯖꯔꯤꯅꯦ ꯀꯩꯅꯣ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯝꯕꯨꯡ ꯃꯤꯐꯠꯇ ꯅꯪꯕꯣ ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯕ꯭ꯔꯅꯦ ꯑꯩꯗꯤ ꯅꯪꯁꯦ ꯏꯀꯥꯏꯕ ꯁꯨꯈꯪ ꯈꯪꯗꯕꯤ ꯃꯥꯜꯂꯨꯔꯦ ꯌꯥꯝꯕꯣ ꯅꯪ ꯁꯤꯡꯒꯩꯕꯥꯛꯁꯤꯅ ꯊꯥꯎꯔꯥ ꯑꯩ ꯁꯥꯎꯅꯤꯡꯉꯩ ꯃꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯈꯪꯉꯤꯅꯤ ꯈꯪꯕ꯭ꯔꯥ ꯂꯩꯃ ꯑꯗꯨꯃꯥꯏꯅ ꯅꯊꯛꯀꯤ ꯍꯟꯗ ꯍꯥꯏꯗꯣ ꯐꯠꯇꯦ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯣꯕ ꯈꯔ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯝꯕꯣ ꯑꯩꯁꯨꯅꯦ ꯍꯣꯠꯅꯔꯤꯅꯤ ꯁꯦꯝꯗꯣꯛꯅꯕ ꯅꯨꯄꯥꯗꯧꯅ ꯑꯃꯨꯛ ꯁꯤꯡꯈꯥꯏꯕ ꯅꯨꯄꯤꯗꯧꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯊꯕꯛ ꯑꯅꯤꯃꯛ ꯄꯥꯁꯤꯟꯕꯁꯤꯗ ꯅꯨꯄꯥꯒꯤ ꯁꯣꯔ ꯑꯃ ꯆꯦꯟꯕꯅꯦꯕ ꯑꯩꯁꯦ ꯑꯃꯨꯛ ꯁꯥꯎꯅꯨꯀꯣ ꯑꯩꯁꯨꯅꯦ ꯌꯥꯝ ꯀꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯐꯩ ꯑꯗꯣ ꯅꯨꯄꯥꯗꯧ ꯇꯧꯔꯤꯗꯨꯁꯨ ꯐꯕꯨꯗꯤ ꯐꯩ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯥꯔꯒ ꯐꯃꯨꯡꯗꯒ ꯇꯥꯔꯒ ꯂꯩꯈ꯭ꯔꯗꯤ ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯒ ꯊꯥꯡꯂꯦꯗꯅ ꯑꯗꯨꯒ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇꯒ ꯄꯨꯅꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯤ ꯌꯥꯝꯕꯨ ꯀꯥꯏꯗꯒꯤ ꯌꯥꯝꯕꯨꯡ ꯌꯥꯝ ꯋꯥꯡꯉꯤ ꯑꯩꯗꯤ ꯅꯦꯝꯃꯤ ꯑꯩꯅ ꯌꯥꯝꯕꯨꯡ ꯄꯣꯔꯗꯤ ꯕꯣꯔꯥ ꯎꯆꯤꯒꯤ ꯃꯅꯪꯒꯟꯗ ꯍꯪꯒꯣꯏꯇꯣꯡ ꯁꯪꯅꯕ ꯃꯥꯜꯂꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯒꯤ ꯒꯝꯂꯥꯀꯁꯦ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯑꯃꯨꯛ ꯆꯤꯡꯗꯣꯏꯅꯤ ꯑꯗꯨ ꯂꯩꯃ ꯅꯪ ꯌꯥꯝ ꯅꯦꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯄꯨꯕꯤꯌꯨꯔꯦ ꯌꯥꯝꯕꯣ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯏꯖꯠ ꯑꯃꯨꯛ ꯃꯥꯡꯕ ꯇꯥꯔꯦ ꯁꯤꯁꯦ ꯅꯪꯒꯤ ꯁꯤꯡꯁꯤꯁꯨ ꯈꯥꯏꯕ ꯂꯣꯏꯔꯁꯦ ꯄꯨꯁꯤꯜꯂꯨ ꯆꯥꯛꯈꯨꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯕꯣ ꯅꯪꯁꯦ ꯅꯁꯥꯁꯨ ꯌꯥꯝ ꯐꯩ ꯄꯥꯝꯕꯣꯝ ꯈꯨꯆꯥꯎꯒꯗꯣ ꯑꯁ ꯑꯩꯗꯤ ꯉꯥꯎꯖꯩꯗ ꯑꯁꯦꯡꯕ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯝꯕ ꯀꯧꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯉꯨꯝ ꯁꯥꯒꯩꯗ ꯄꯣꯛꯂꯤꯗꯨꯅ ꯀꯔꯤꯒꯤ ꯀꯩꯅꯣ ꯅꯣꯡꯕꯥꯟ ꯑꯉꯨꯝ ꯑꯣꯏꯔꯝꯃꯦꯅ ꯑꯉꯨꯝ ꯅꯨꯄꯥ ꯄꯨꯝꯕ ꯐꯠꯇꯕ ꯂꯣꯏꯅ ꯑꯣꯏꯅꯤ ꯍꯥꯏꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯗ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯃꯤꯡꯗꯨꯅ ꯈꯝꯕ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯅꯥꯛꯇꯨꯅ ꯅꯣꯡꯕꯥꯟꯒꯤ ꯌꯨꯝꯅꯥꯛ ꯑꯣꯏꯁꯤꯜꯂꯤ ꯀꯩꯅꯣꯝꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯑꯗꯨꯅꯕꯨ ꯑꯩꯗꯤꯅꯦ ꯈꯨꯃꯟ ꯈꯝꯕ ꯅꯠꯇꯦ ꯑꯉꯨꯝ ꯈꯝꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯈꯝꯕ ꯍꯥꯏꯁꯤꯕ ꯌꯥꯔꯦ ꯀꯦꯁꯤꯟꯅꯔꯒ ꯂꯩꯔꯗꯣ ꯏꯁꯤꯡ ꯆꯩꯁꯦꯝꯇ ꯄꯨꯊꯣꯔꯛꯁꯨ ꯆꯠꯂꯣ ꯑꯍꯣꯏ ꯌꯥꯅꯤ ꯃꯣꯏ ꯌꯥꯝꯕꯨꯡ ꯅꯅꯥꯏ ꯂꯥꯏꯖ ꯏꯁꯤꯡ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯂꯩꯕꯤꯔꯝꯃꯨꯀꯣ ꯄꯥꯝꯃꯨꯕꯥꯎ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯅꯞꯇꯅꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯣꯏꯅꯔꯕꯗ ꯈꯝꯕ ꯋꯥꯡꯂꯩꯃ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯈꯪꯍꯧꯗꯦ ꯊꯥꯗꯣꯛꯅꯕ ꯉꯝꯗ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯤꯂꯩꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯧꯔꯛꯂꯤ ꯈꯝꯕꯁꯨ ꯂꯩꯀꯥꯏꯗꯨꯗ ꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯔꯛꯂꯤ ꯃꯤꯂꯩꯒꯤꯅ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯂꯦꯝꯕꯁꯨ ꯈꯝꯕꯒ ꯃꯔꯨꯞ ꯁꯥꯟꯅꯔꯛꯂꯤ ꯂꯦꯝꯕ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯈꯝꯕ ꯍꯌꯦꯡ ꯍꯪꯆꯤꯠꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯈꯝꯕꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯎ ꯆꯦꯕꯥꯎꯁꯨ ꯑꯩꯅ ꯏꯇꯥꯎ ꯅꯤꯡꯊꯦꯝꯗ ꯄꯤꯌꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯇꯥꯎ ꯂꯦꯝꯕ ꯀꯔꯤꯒꯤ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯅꯤ ꯑꯩ ꯉꯟꯇꯥꯏꯗ ꯂꯥꯛꯀꯗꯧꯅꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝꯗ ꯆꯦꯕꯥꯎꯁꯨ ꯄꯤꯔꯝꯂꯤ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯈꯝꯕ ꯏꯇꯥꯎꯗꯤ ꯅꯁꯥ ꯅꯎꯁꯨ ꯌꯥꯝ ꯐꯩ ꯍꯌꯦꯡ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯃꯣꯏ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯈꯔ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯏꯇꯥꯎꯅ ꯃꯣꯏꯅꯅꯦ ꯑꯩꯕꯨ ꯐꯨꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯏꯇꯥꯎ ꯈꯝꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦꯕ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯅ ꯐꯨꯍꯟꯒꯅꯨ ꯍꯥꯏꯗꯅ ꯍꯌꯦꯡꯅꯦ ꯃꯧꯁꯤꯅ ꯑꯩꯕꯨ ꯉꯝꯅꯤꯌꯦ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯊꯦꯝꯅ ꯑꯁ ꯏꯇꯥꯎ ꯂꯦꯝꯕ ꯅꯪꯁꯨ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯨꯒꯤꯕꯨ ꯐꯨꯒꯤꯒ ꯐꯨꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯗꯨ ꯌꯥꯗꯦ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯏꯇꯥꯎ ꯈꯝꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯥꯏꯅ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯆꯒꯠꯂꯩ ꯁꯦꯝꯕ꯭ꯔꯥꯡ ꯃꯥꯟꯕꯤ ꯈꯔꯅꯅꯦ ꯂꯥꯛꯇꯅ ꯏꯟꯊꯨꯕꯗ ꯏꯇꯥꯎꯗꯣ ꯃꯌꯥꯏ ꯌꯥꯝꯃꯛ ꯇꯦꯛꯏꯅꯦ ꯏꯇꯥꯎ ꯅꯪꯕꯣ ꯑꯁ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯏꯇꯥꯎꯅ ꯀꯞꯈꯤꯕꯗꯣ ꯃꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯛꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯂꯦꯝꯕ ꯑꯗꯨꯅꯦꯕ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯊꯦꯡꯉꯨ ꯐꯥꯎ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯈꯝꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯃꯔꯨ ꯑꯣꯏꯅꯅꯤ ꯂꯦꯝꯕꯒꯤ ꯋꯥꯁꯤꯗ ꯃꯥꯒꯤ ꯃꯇꯥꯎ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯂꯦꯝꯕ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯏꯇꯥꯎꯅꯅꯦ ꯀꯥꯡꯁꯨꯕꯤ ꯏꯟꯅꯕꯗꯣ ꯍꯦꯛ ꯂꯣꯏꯕꯒ
ꯅꯇꯥꯎ ꯑꯣꯏꯅ ꯏꯇꯥꯎꯕꯨ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯤꯁꯤ ꯏꯇꯥꯎ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯇꯥꯎꯁꯤꯡꯅ ꯈꯔ ꯐꯅꯕꯁꯤꯜꯂꯧꯀꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯇꯩꯗꯨꯁꯨ ꯍꯥꯏꯕꯨꯗꯤ ꯍꯥꯏꯒꯦ ꯃꯥꯂꯦꯝꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯏꯇꯥꯎ ꯂꯦꯝꯕ ꯑꯩꯈꯣꯏ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤ ꯂꯣꯏꯔꯦ ꯍꯌꯦꯡꯅ ꯅꯇꯥꯎꯍꯣꯏꯒꯤ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯂꯦꯝꯕꯒꯤ ꯌꯨꯝꯗꯒꯤ ꯈꯝꯕ ꯅꯤꯡꯊꯦꯝ ꯃꯥꯂꯦꯝꯁꯨ ꯍꯟꯈꯤꯔꯝꯃꯤ ꯉꯥꯏꯅ ꯉꯥꯏꯅ ꯈꯪꯍꯧꯗ ꯂꯥꯛꯂꯤ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯇꯣꯟꯊꯣꯏ ꯂꯩꯔꯥꯡꯇꯣꯝꯕꯤ ꯑꯅꯤꯁꯨ ꯋꯥꯡꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯕ ꯆꯠꯃꯤꯟꯅꯅꯕ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯇꯣꯟꯊꯣꯏ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯗꯨ ꯁꯦꯠꯅ ꯁꯦꯠꯅ ꯂꯩꯔꯥꯡꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥ ꯂꯩꯔꯥꯡ ꯍꯣꯔꯦꯟꯗꯤ ꯏꯇꯥ ꯂꯦꯝꯕꯗꯣ ꯈꯨꯇꯨꯝꯅ ꯁꯨꯗꯠꯀꯗꯧꯅꯤꯀꯣ ꯃꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯨꯍꯧꯗꯕ ꯌꯥꯗꯕꯅꯤ ꯏꯇꯥ ꯃꯦꯂꯩꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯈꯨꯇꯨꯝꯁꯤꯗ ꯃꯥꯅꯤ ꯏꯇꯥ ꯃꯦꯂꯩ ꯅꯪꯅ ꯃꯥꯒꯤ ꯅꯪꯒꯟꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯗꯔꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯃꯈꯣꯡꯗꯨꯗ ꯀꯥꯎꯁꯤꯜꯂꯒꯦ ꯏꯇꯥ ꯋꯥꯡꯂꯩꯃ ꯅꯪꯅ ꯇꯥꯂꯦꯕꯒꯤ ꯃꯈꯖꯥꯏꯗꯣ ꯊꯥꯖꯤꯜꯂꯧꯀꯣ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ ꯍꯦꯟꯃꯟꯗ꯭ꯔꯣꯗꯨꯗꯤ ꯑꯁ ꯑꯩ ꯇꯜꯂꯦ ꯕꯣꯔ ꯐꯨꯕ ꯌꯥꯔꯣꯏ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯂꯨꯍꯣꯡꯕꯗꯁꯨ ꯅꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯕꯣꯔ ꯐꯨꯕ ꯌꯥꯔꯣꯏꯀꯣ ꯏꯁ ꯃꯤꯗꯤ ꯃꯥꯏ ꯕꯣꯔꯁꯦ ꯌꯥꯝ ꯀꯟꯈꯠꯂꯤꯀꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯐꯨꯕꯤꯗꯣꯏꯁꯦ ꯍꯌꯦꯡ ꯌꯨꯝꯕꯥꯟꯃꯤꯟꯅꯕꯗ ꯅꯪꯅ ꯉꯝꯅꯕꯅꯤꯅꯦ ꯑꯄꯪꯕꯤ ꯏꯁ ꯑꯩꯅ ꯀꯩꯁꯨ ꯉꯝꯃꯣꯏꯗ ꯑꯗꯨꯒꯤꯗꯤ ꯀꯩꯅꯥꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯕꯣꯔ ꯃꯃꯥ ꯁꯥꯕꯤꯗꯨꯅ ꯀꯩꯅꯥꯒꯤ ꯈꯣꯡꯕꯤ ꯅꯦꯠꯂꯤꯗꯨꯗꯤ ꯇꯥꯇꯣꯟꯊꯣꯏ ꯑꯗꯨꯅꯅꯦ ꯆꯞ ꯃꯥꯟꯅꯩ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯕꯣꯔꯗꯨꯗ ꯅꯪ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯣ ꯌꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯨꯔꯣꯀꯣ ꯍꯥꯏꯗꯅ ꯃꯁꯥꯗ ꯄꯣꯞ ꯊꯥꯕꯗꯤ ꯆꯠꯅꯩ ꯑꯗꯨꯒ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯅ ꯐꯨꯕꯁꯤꯗꯤ ꯀꯥꯏꯗꯩ ꯀꯣꯠꯁꯤꯜꯂꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗꯗꯤ ꯅꯣꯏ ꯀꯅꯥꯝꯇꯅ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯗꯤ ꯍꯣꯏꯁꯦ ꯅꯪ ꯌꯥꯝꯕꯨꯡꯗꯨ ꯐꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯉꯁꯤꯗꯤꯅꯦ ꯇꯥꯂꯦꯝꯕꯗꯣ ꯅꯦꯠꯇꯕ ꯌꯥꯗꯦꯕ ꯂꯥꯛꯑꯣꯁꯦ ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯦꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯅꯤꯜ ꯂꯩꯔꯦ ꯂꯥꯡꯗ꯭ꯔꯦꯟ ꯃꯈꯣꯜꯅ ꯃꯦꯂꯩ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯐꯩꯖꯣꯝ ꯈꯨꯟꯖꯥ ꯀꯥꯎꯗꯨꯅ ꯑꯉꯧꯕ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯃꯔꯨꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯏꯪꯅ ꯂꯦꯝꯅ ꯆꯪꯂꯛꯏ ꯂꯦꯝꯕ ꯃꯥꯁꯨ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯟꯊꯧ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯦ ꯀꯩꯅ꯭ꯌꯥ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯃꯁꯨꯝ ꯂꯥꯡꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯅ ꯀꯦꯖꯗꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯕꯗ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯕꯗ ꯊꯧꯖꯥꯜ ꯄꯨꯅꯦꯝꯖꯗꯨꯅ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯅꯤꯁꯨ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯆꯪꯂꯛꯂꯦ ꯂꯦꯝꯕ ꯀꯥꯡꯁꯨꯕꯤꯒꯗꯨ ꯁꯥꯏꯕ ꯅꯤꯡꯊꯤꯅ ꯂꯣꯏꯖꯕ ꯅꯠꯇ꯭ꯔꯦ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯂꯦꯝꯕꯕꯨ ꯐꯨꯔꯒꯦ ꯆꯣꯡꯁꯤꯜꯂꯛꯏ ꯃꯁꯤꯗ ꯃꯥꯂꯦꯝꯅ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯃꯊꯧꯒꯨꯝꯅ ꯂꯦꯝꯕꯒꯤ ꯃꯥꯏꯀꯩ ꯊꯠꯆꯤꯜꯂꯛꯏ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯍꯦ ꯍꯟꯇꯣꯛ ꯕꯣꯔꯁꯦ ꯑꯝꯇ ꯐꯨꯒꯦ ꯍꯥꯏꯕꯅꯤ ꯍꯤꯡꯆꯥꯕꯣ ꯑꯁꯨꯝꯅ ꯍꯦꯛ ꯊꯠꯆꯜꯂꯕꯗ ꯃꯔꯥꯜ ꯏꯔꯩ ꯂꯩꯖꯗꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯝꯕꯗꯨ ꯂꯦꯝꯕ ꯐꯨꯗꯅꯕ ꯍꯣꯠꯅꯕꯗ ꯃꯤꯂꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯨꯊꯣꯏꯗꯨꯅ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯗꯠꯂꯛꯏ ꯈꯝꯕꯅ ꯀꯅꯥꯅꯣ ꯁꯝꯐꯣꯏ ꯍꯦ ꯊꯥꯗꯣꯛ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯑꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯑꯣꯏꯔꯦ ꯇꯣꯟꯊꯣꯏꯅ ꯆꯤꯠꯂꯤꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯈꯨꯇꯨꯝꯅ ꯍꯦꯛꯇ ꯁꯨꯗꯠꯈꯤ ꯃꯥꯂꯦꯝꯅ ꯍꯩ ꯌꯣꯡꯆꯥꯛ ꯃꯅꯝ ꯅꯝꯕꯤ ꯑꯃ ꯐꯥꯎꯖꯤꯜꯂꯛꯈꯤꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯇꯥꯎꯁꯦ ꯁꯨꯗꯠꯈ꯭ꯔꯦ ꯑꯁꯨꯛ ꯋꯥꯅ ꯉꯥꯛ ꯁꯦꯟꯖꯔꯤꯁꯦ ꯏꯍꯦꯜꯂꯕꯅꯤ ꯃꯥꯡꯉꯦꯅꯦꯁꯦ ꯃꯥꯡꯉꯦꯕ ꯂꯣꯏꯅ ꯕꯣꯔꯗꯨ ꯐꯨꯔꯦ ꯇꯥꯕꯗ ꯑꯃꯨꯊꯣꯏꯁꯨ ꯏꯈꯠ ꯆꯤꯟꯅꯗꯨꯅ ꯍꯥꯏ ꯐꯨꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯈꯝꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯁꯤꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦ ꯏꯅꯝꯊꯤꯔꯗꯅ ꯃꯤꯒꯤ ꯃꯁꯝꯒꯁꯦ ꯐꯣꯏꯗꯠꯂꯦꯕꯁꯦ ꯅꯠꯇꯦ ꯕꯣꯔꯗꯗꯤ ꯐꯨꯗ꯭ꯔꯗꯅ ꯏꯔꯥꯜꯁꯨ ꯂꯩꯖꯗꯕ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯩ ꯆꯥꯏꯁꯤ ꯀꯩꯒꯤꯅꯣ ꯈꯝꯕꯅ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯅꯥꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯅ ꯃꯣꯏꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯤꯖꯩ ꯀꯩꯅꯣꯝꯅꯤ ꯏꯇꯥꯎ ꯑꯔꯦꯝꯕꯒꯤ ꯏꯇꯥꯎ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯆꯔꯨꯔꯦ ꯑꯩ ꯆꯠꯂꯁꯤ ꯂꯥꯎ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯈꯝꯕ ꯆꯠꯈ꯭ꯔꯕꯗ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯄ꯭ꯔꯣꯛ ꯇꯦꯛꯇꯨꯅ ꯌꯦꯡꯂꯤꯕꯤ ꯋꯥꯡꯂꯩꯃ ꯂꯩꯔꯥꯡꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯇꯥ ꯂꯩꯔꯥꯡ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯌꯥꯝꯕꯨꯡꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯍꯥꯛ ꯑꯩꯅ ꯊꯤꯛ ꯇꯧꯒꯦ ꯍꯌꯦꯡ ꯍꯧꯖꯤꯛꯀꯤꯗꯨꯔ ꯏꯇꯥ ꯂꯩꯃ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯊꯣꯏꯅꯤ ꯃꯁꯨꯛ ꯃꯨꯕꯤ ꯆꯔꯣꯏ ꯃꯥꯟꯕꯤ ꯃꯥꯅ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯁꯝꯒꯁꯦ ꯃꯥꯅ ꯐꯣꯏꯕꯅꯦꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯅꯥꯁꯨ ꯂꯩꯔꯝ ꯃꯥ ꯑꯩꯅ ꯍꯌꯦꯡ ꯀꯩꯗꯧꯒꯦ ꯈꯠꯂꯗꯅ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯒꯥꯒ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯩꯃ ꯂꯩꯔꯥꯡꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯑꯃꯨꯊꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯍꯦꯛꯇ ꯂꯥꯛꯏ ꯑꯃꯨꯊꯣꯏꯁꯨ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕ ꯆꯠꯀꯗꯕꯒꯤ ꯄ꯭ꯔꯞ ꯍꯦꯛ ꯊꯣꯔꯛꯄꯗ ꯋꯥꯡꯂꯩꯃꯅ ꯃꯁꯥ ꯅꯥꯟꯅ ꯀꯦꯊꯔꯒ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ
Amuthoi thorakpa ubada Wanglaimasu prep sangsindu na hai. He, kasi laimo, nupa phangdabi nangna ai yamungda ngarang masam phoidu kai kido ha. Amuthoi su ingangak na hai. Kaino haibirisibo? Ai wakhal tadrebo. Taroi nang namai amubudo ngongna photnabada sunu daida lairingaidane migi nupana haibaga amta khangrabo. Nakhoriga namai masuga manadabi bema. Kaino somna aigi thongal lakpiraga khanabek tawbirisibo. He, nakhongada wangkhalakanu. Aigi yamungdo nangna nangi nawa oina urabro ha. Chumna masimda lepto leizabaduda nangna sangsilaga masamekta phoiba managekta leiba nang ai sikari oina oi ha. Bor phubada bor mamana basu phubasibu kaino ibema. As loire nang nupadubu masam kitang phoibaduda siewdore haibre bema. Is sidem sidena aduri nangsuna samdo phoige nungaibre yengoba nangsu nungaibre yengoba. Haiduna Wanglaima Amuthoigi masamadu hekta phoidani. Usa kang mimanbi Amuthoidu upai leite makut hanbasu nanghauda khongbal aduda chup tasili. Wanglaima amuksu makudombina thinduna Amuthoida hai. He amubi matung manau ai yamungdane amada suunang aina nakut animak thudekadamni khang. Ti kai ikhare khacinardana phangdabagi mimang thokpi aisini. Leirang tombina as idalema silaw yarise. Mi loi chana bahau khreba law. Haiduna Wanglaima bu jingduna pukhirami. Wanglaima sakhrabada Amuthoi khomala duda matumda kaphawi. Kaidi na pinu khangde sina. Yamungdo masak yam pazaina aina phagi tawraga yatre. As lekhom loi taire basi. Aibu kamaina luhongdongai machatoi bausi yam chaida. Oh yamung aido nangina samphoi ramdrabasu phagadabasa. Lona pharamdongneba haujikti nangina pitau ngambiduna nangbu laukiba tabani yabu. Asamna melegi luhongdongan banumit haukrabada Wanglaima khambagi mayumda laktuna dhariduda satphamtaduna khambabu kawi. He yambu yumna sagai onaba khamba mapandi yam thuna thoromta. Wangangna seba labo prabab tholo tholaktribo. Wanglaimagi kholausida khambasu mangolda thoraktuna hai. Koino leima nungna kuna laridu umthang namna takradi kamai tawni. Taning tasanu nangai gase mina koine khangdabadagi nangse mina mungi tharang laisi. Aine mi haningai ko ngase mi haningai. Kaino mi leima nangna pangsawra saridu. Si wado marik chumna hayoba. Honahan itami legi luhongbada mathong maram khangdabi nupi mana yamung phagi tawri natra. Aina phau paijajriba yamungi na samdo mana tap pairaga prapraga harana. Masa aina masamdo phoidatlamabad. Adurino na kapise. Kaino aduga migi masam mung nangna phoiruiduna nangi tawbi yam ngamina. Phoijadi aduda sunate mana yamungi na asu leidudi loyhoi khangra ai loyhoi ni. Leima aduino pido sono subi male. Nang yamungdi mai masaktu sune yam kizei. Musuk mo kusududa kaunda mong taisili aduda mamaito ut masu ole. Mana ai phaboi thoktabani leima. Nasakna tang nusibi nangna phabadi ai sudum yarisini. Lamta thangjagi saroi ngaroi manbidudi nang yamungsu pahamdi leima. Adu orasu mana yamungina samda paidudi. As adugibo sisi nangna ne aigi thamoisi pairusi. Haiduna khamba Wanglaimagi makut sat paikatuna magi mathada thammi. Mapi ororo takai kaplama nupi masu tarukli matawaduda khambada mamit tagup yengduna hai. Asingmaru yambo. Hoi, asingmani. Handak sahigi phairen tha hokredana mathang sahigi phairen tha dadi nangagi luhongba amuk ladawni yengo. Ha, kai haiba yambo. Asingmani inaisi leima nangmu thajadabrane. Thajai. Ado yambo aikoini luhongbadadi yambungda aigi tamtana phuhaloi aina loina phugi ko yambo. Adudi aigi suiba leitabani nangi khongbi masado ai noina net pataba yabra. Oh, yai. Is yai kaina. Dongambi aigi nupi. Kayagi yambo. Asumna Wanglaima madi khamba nuksiban thungi lambida khusamna duna chatminaki.